Hello mayam, ngasisu mayam gi damakta sesam nawasna crime gi anoba wari mapuduna laksari ngasigi crime asi asam da thokiba thodok amagi wari ni mayam wari asida mai onsalasi 29 August 2022 Guwahati Assam Guwahati gi Nunmati Police Station da sahi kuntraga nithoi surabi bandana kalita kobi nupi ama mioi ani mangkhibagi missing report file torunaba laklame bandana gi matung inna mahaki mapuroiba amarjoiti de amadi mahaki manempo sankari de 26 July 2022 numitsidagi thiba khangdana leiri aduga mahaka hojik phauba pau phaunaba ngamdana leiri haina police ta hairame laibak thibadi hairiba bandanagi missing report asida base tawraga police na investigate ti tawrami adubu yamna manung hanjana investigate tawdubana maram oiraga mangkhriba amarjoiti de amadi sankari de anigi matangda karigumba langla langjin ama phauba khangba ngamlamde bandanana missing report asa file tawgadaba numit marinigi mamangda haibadi 25 August 2022 numit sida maki mapuroiba amarjoiti degina cousin aduga maki manempo sankari degina nephew oiriba nirmalia degi manakta mating nirunaba laklame mahakna nirmalia de da haiba nongaitaba thodok asigi matangda pau tamba matamda nirmalia karigumba reaction ama phawa piraklamde ma adum nongaitaba su phaude adum normally oina behave toroklamika aduga bandanana tamliba pau ase magna ka hena thamoi yauna tabagi mami su uramde matamde sum hauhirame bandanagi mapuroiba amarjoiti de amadi manembok sankari de kanamatana thibagi pausu laite aduga bandanana police ki mateng lauraga makhoi ani gi matangda thijaluba sikhak natana kanamatana makhoi ani bu thirunabasu hotnalude ka aduga bandanana police ki mateng lauruba dusu aremba tarame chaurakna tha animuk leiraga haibadi 30 October 2022 numitchida nirmalia de sankari de gi Guwahati gi Treli locality da laiba maki apartment Jogmaya apartment da laklami mafam sida laklaba matungda nirmalia de na sankari di magi lonaba mioi singdagi matam kharagi mamangdagi apartment asi thadokuna satkre aduga maki machanupa amarjoiti de amadi mamang nupi bandana ga punna narengi da laikhe habase khangmangam lami amarjoiti de amadi bandana kalika sankari gi Jogmaya apartment sidagi chaurakna kilometer tor muk chatlaga leiba narel gi locality gi Amravati apartment sida leirame mafam sida nirmalia amuk lakamatamda amukasu maki yumthangnaba mioi singdagi mafam sida sankari numit kharni gi mamangdagi chathok chasin tobase ude hayaklame matam si fawada nirmalia ka hena kaisu thoidokna khallude aduga mafam sidagi mahak halaklamika numit sidagi chaurakna 20 days muk leiraga haibadi numit kunimuk leiraba matung fawba nirmalia dena amarjoiti de amadi sankari dega pau faunaba ngamdabadagi mamai thangda 21 November 2022 da mahaksu Nunmati Police Station da mabanigi missing report ama file torami sumaina tawdana ahan bada bandanana 29 August 2022 sida makhoinigi missing report ama file toraba matungda tha ahumuk leiraga nirmalia dena amuk 21 November 2022 da Nunmati Police Station da missing report ama amuk hana file torami sahi humphuni thoi surabi sankari de Assam Power Distribution Company Limited tagi thawuk tagi potharaba karmasari amakhakni asigi su mathakta Nunmati amadi Chanmari area sida sankari degi punna flat manga leirami
हाइरिबा फ्लैटसिंग असे लोइनमक भारादा पिथोकलमिका अदुगा मसिगिसु मथक्ता अमुक गुवाहाटी की लालचौक एरिया लम अमदा मागे शेयर सु यारमी हाइबदी लम अमदा कनागुम्बा अमगा पुन्ना मपु ओइमिनबा हाइबनिका सुमायना तौदना सरकारी पेंशन खक फंगबत नतना माकी रेंटेड फ्लैट माना शांदोइबा खोगी भारागी का मयाम सिदगी था खुदिंगी अदुम मरम चाना इनकम से लाकलमी मरम असिननी बंदना अमदी निर्मलियाना अर्जोइती दे अमदी सरकारी से कनागुम्बना पैसा पाम्बदगी किडनैप तौखिबा ओइरमबा याय हाइना पुलिसता मिसिंग रिपोर्ट अमा फाइल तौरिबसी मिसिंग रिपोर्ट ति फाइल तौख्रे अदुबु पुलिसना कैगुम्बा एक्शन अमा फाउबा लखोटपसी उरमदे अदुगा पुलिसना किडनैपिंग तौबगी चार्ज सिसु स्पेशल ओइबा एंगल अमा ओइना लौरमदे कैगुना हाबा तारगदी किडनैपर्स तगी कई रेंसम कॉल अमा फाउबा हौजु फाउबा लाकलमदेबको मिसिंग रिपोर्ट असी फाइल तौरबा मतुंगदा सरकारी की कोई मागे सांदोकलिबा भाराई का सिंदगी लाकपा पैसा से बंदनाना खोमजलमी हाबसी निर्मलिया देना खंगलमी अदुगा यामना इकुई कुइदना बंदनाना फ्लैट अमा मियोय अहुमदा नौना सांदोकलमी हाबसी सु माना खंगमंगलमी मसिगी वाफम सिंग असी निर्मलियाना पुलिस सिंग दा हायरमी अदुबु पुलिसना मसिसु का हेना हक्चिना लौरमदे कैगुना हाबा तारगदी मनेमबोक लैट्रिकांदा ममौ नुपीना पैसा लौसनबा हाबसे कैसु अकाइबा थबुक नते हाइना खलमी अदुगा अमरोमदा बंदनाना यामना तोइना पुलिस स्टेशन दा चटलगा हाइरिबा केसिगी मतांगदा फजना इन्वेस्टिगेशन तौनबा तक्सलमी अदुगा थीबा खंगदना लैरिबा मागी मपुरोइबा अमदी मनेमबोक अनिसे फंगनबा थीबिनबा पुलिस दा प्रेशर पिरमी 14 February 2023 नुमितसिदा बंदनाना असम कमिश्नर ऑफिस दा पुलिस ना हाइरिबा केस की मतांगदा थवा यावना इन्वेस्टिगेशन तौद्रे मरम चाना हाइरिबा केस असे पाइबिद्रे हाइदना कंप्लेन तौरमे नुमितसिमक्तदा निर्मलियानसु असम की क्रिमिनल इन्वेस्टिगेशन डिपार्टमेंट CID डिपार्टमेंट दा नुनमाती पुलिस स्टेशन न तौरिबे इन्वेस्टिगेशन खुतौ से पेंद्रे हाइना कंप्लेन तौरमे सुमाइना मखोय अनीना मथंग कंप्लेन तौबदगी हाइरिबा केस असे अमुक हन्ना पुलिसना यंगशनबा हौरमी अदुगा हाइरिबा केस असिबो इन्वेस्टिगेशन तौनबगी दमक्ता स्पेशल इन्वेस्टिगेशन टीम अमा सेमलमी हाइरिबा टीम असिगी हेड डिप्यूटी कमिश्नर ऑफ पुलिस कल्याण पाठकना ओइरमे अदुगा केस असे अमुक हन्ना नौना इन्वेस्टिगेशन हौरमे पुलिसना केस असिगी मतांगदा वहंग पहंग तौबसे मखोय अनि हाइबदी बंदना अमदी निर्मलिया मखोय अनिदगी हान्ना हौरमे अहानबा वहंग पहंग तौबु नुमितसिदा पुलिसना अमरज्योति डे अमदी सरकारी डे मांगखिबगी वरी से मखोयगी मरक्ता लैरे हाबसे मखोयना खंगबा ngamlame निर्मलिया अमदी बंदनाना पुलिस की मांगदा ममांगदा हाइखिबा मखोय अनि मांगखिबसे किडनैपिंग चार्ज का ओइरंबा याय हाबसे मसी पूरा तैवनरगा हाइरिबा केस असे यामना साथिबा केस अमा ओइरमिका पुलिसना बंदना अमदी निर्मलिया देसे मथंग वहंग पहंग तौरमी मसिदा बंदनाबु वहंग पहंग तौ मतमदा बंदनाना ममांगदा पीखिबा स्टेटमेंट हाइबदी मांगना ममांगदा खुमखिबा हाइखिबा वहिसिंगा हंदक नौना वहंग पहंग तौबदा हाइरकपा वहिसिंगा खेतनबा कया अमा पुलिसना उरमी मसिदगी पुलिसना बंदनाबु अमुक हेना चिंगनबसे हेलकलमी मसिगी मतुंगदा पुलिसना सरकारी अमदी बंदनागी बैंक अकाउंट की स्टेटमेंट सिंग असे चेक तौरमी मसिदगी हौखिबा नुमित खरानी की ममांगदा बंदनाना सरकारी देगी ATM कार्ड असे सिजनरगा सरकारी अकाउंट दगी लुपा लाख मंगा लौथोखरे हाबसे पुलिसना खंगबा ngamlamiका सुमायना तौदना अमुक हन्ना 17 February 2023 दा बंदना से पुलिसना वहंग पहंग तौनबा अमुक हन्ना कौरमी अहानबदा बंदनाना हाइवे इन्वेस्टिगेशन टीम असे
ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯪꯕꯁꯤꯗ ꯑꯔꯣꯏꯕꯗ ꯕꯟꯗꯅꯥꯁꯦ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯂꯩꯔꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯡꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯁꯟꯀꯥꯔꯤ ꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯔꯖꯣꯏꯇꯤ ꯗꯦ ngasi ꯇꯥꯏꯕꯪꯄꯥꯜ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯗꯥꯟꯇꯤ ꯗꯦꯀꯥ ꯑꯃꯗꯤ ꯑꯅꯨꯞ ꯗꯦꯀꯥꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯀ꯭ꯔꯥꯏꯝ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯡꯗ ꯊꯝꯂꯝꯃꯤ ꯄꯨꯂꯤꯁꯇ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯦ ꯐꯥꯏꯜ ꯇꯧꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡ ꯆꯥꯎꯔꯥꯛꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 26 ꯖꯨꯂꯥꯏ 2022 ꯅꯨꯃꯤꯠꯁꯤꯗ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯕꯟꯗꯅꯥ ꯑꯅꯨꯞ ꯗꯦꯀꯥ ꯑꯃꯗꯤ ꯗꯥꯟꯇꯤ ꯗꯦꯀꯥꯁꯦ ꯁꯟꯀꯥꯔꯤꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯇ꯭ꯔꯤꯅꯦꯂꯤ ꯂꯣꯀꯦꯂꯤꯇꯤꯒꯤ ꯃꯌꯥ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯕ 2 BHK ꯒꯤ ꯐ꯭ꯂꯦꯠ ꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯀꯥꯔꯤ ꯗꯦ ꯁꯣꯐꯥ ꯑꯃꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯚꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯒꯤ ꯆꯥꯟꯁꯁꯦ ꯂꯧꯔꯒ ꯕꯟꯗꯅꯥꯅ ꯇꯨꯃꯤꯟꯅ ꯅꯥꯀꯟꯗꯒꯤ ꯃꯣꯜ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯟꯀꯥꯔꯤꯒꯤ ꯃꯃꯥꯏꯁꯦ ꯀꯟꯅ ꯅꯝꯁꯜꯂꯝꯃꯤ ꯑꯗꯨꯒ ꯑꯅꯨꯞ ꯗꯦꯀꯥꯅ ꯁꯟꯀꯥꯔꯤꯒꯤ ꯃꯈꯣꯡ ꯑꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ ꯕꯟꯗꯅꯥꯅ ꯁꯟꯀꯥꯔꯤꯒꯤ ꯃꯃꯥꯏꯗ ꯅꯝꯁꯤꯜꯂꯤꯕ ꯃꯣꯜ ꯑꯁꯦ ꯁꯟꯀꯥꯔꯤꯅ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯅꯝꯁꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯟꯀꯥꯔꯤ ꯑꯁꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯣꯜ ꯑꯁꯦ ꯂꯧꯊꯣꯛꯂꯝꯃꯤ ꯁꯨꯃꯥꯏꯅ ꯁꯟꯀꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯐꯝꯁꯤꯗ ꯕꯟꯗꯅꯥꯅ ꯂꯧꯔꯝꯃꯤ ꯁꯟꯀꯥꯔꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯕꯟꯗꯅꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯊꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯗꯜ ꯑꯃ ꯃꯥꯒꯤ ꯃꯉꯛꯁꯤꯗ ꯊꯝꯃꯒ ꯊꯥꯡ ꯑꯃꯅ ꯁꯟꯀꯥꯔꯤꯒꯤ ꯃꯉꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯈꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯊꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯟꯀꯥꯔꯤ ꯁꯤꯔꯦ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯪꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯝꯗꯨ ꯂꯥꯛꯑꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯅꯨꯞ ꯗꯦꯀꯥꯅ ꯑꯁꯤꯕ ꯁꯟꯀꯥꯔꯤ ꯗꯦꯒꯤ ꯃꯁꯥ ꯑꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯕꯟꯗꯅꯥꯅ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯁꯦ ꯀꯛꯄꯗ ꯊꯣꯛꯂꯛꯄ ꯏ ꯂꯥꯡ ꯃꯌꯥꯝ ꯑꯁꯦ ꯁꯦꯡꯗꯣꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯗꯥꯟꯇꯤ ꯗꯦꯀꯥꯁꯦ ꯁꯤꯅ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯑꯗꯣ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯈꯣꯏ ꯁꯟꯀꯥꯔꯤ ꯗꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯪꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯦꯘꯥꯂꯌꯥꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯕꯣꯗꯤ ꯄꯥꯔꯠꯁ ꯈꯔ ꯑꯃꯅ ꯕ꯭ꯂꯥꯡꯀꯦꯠꯅ ꯌꯣꯝꯁꯜꯂꯝꯃꯤ ꯕꯣꯗꯤ ꯄꯥꯔꯠꯁ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯠꯅ ꯌꯣꯝꯁꯜꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯂꯪꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯟꯀꯥꯔꯤ ꯗꯦꯒꯤ ꯃꯀꯣꯛ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯒ ꯁꯟꯀꯥꯔꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡ ꯑꯗꯨꯒ ꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯊꯤꯕ ꯐꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯁꯟꯀꯥꯔꯤ ꯗꯦ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 12ꯅꯤ ꯂꯩꯔꯒ ꯍꯥꯏꯕꯗꯤ 17 ꯑꯥꯒꯁ 2022 ꯁꯤꯗ ꯕꯟꯗꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯔꯖꯣꯏꯇꯤ ꯗꯦꯁꯨ ꯃꯌꯨꯝꯃꯛꯇꯗ ꯍꯥꯠꯂꯝꯃꯤ ꯑꯃꯔꯥꯕꯇꯤ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯐ꯭ꯂꯦꯠ ꯅꯝꯕꯔ 11ꯗ ꯑꯃꯔꯖꯣꯏꯇꯤ ꯗꯦ ꯐ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯁꯤꯗ ꯕꯟꯗꯅꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯃꯔꯖꯣꯏꯇꯤ ꯗꯦꯒꯤ ꯂꯨꯈꯝꯁꯤꯗ ꯌꯣꯠꯆꯩ ꯑꯃꯅ ꯑꯀꯟꯕ ꯁꯥꯐꯨꯗ ꯊꯣꯝꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯔꯖꯣꯏꯇꯤ ꯗꯦ ꯃꯐꯝꯗꯨꯃꯛꯇꯗ ꯁꯤꯔꯝꯃꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯅꯨꯞ ꯗꯦꯀꯥ ꯑꯃꯗꯤ ꯗꯥꯟꯇꯤ ꯗꯦꯀꯥꯅ ꯑꯃꯔꯖꯣꯏꯇꯤ ꯗꯦꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯔꯨꯛ 5 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯤꯡ ꯑꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯤꯠ ꯑꯃꯅ ꯐꯖꯅ ꯌꯣꯝꯁꯜꯂꯝꯃꯤ ꯌꯣꯝꯁꯜꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯗꯥꯟꯇꯤ ꯗꯦꯀꯥꯒꯤ ꯀꯥꯔꯗ ꯇꯣꯡꯂꯒ ꯃꯥꯒꯤ ꯕꯣꯗꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ
border mayada leba jungle amada maki body ase langthoklami hai masigi wafam si bandana na police ta hek haibada yamna thuna police na danti deka tinchukya dagi farami aduga anup dekana khan paradagi farami 19 February 2023 da bandana police da pikhiba statement amagi matung inna makhoi ahum haibadi bandana anup deka amadi danti deka sa Meghalaya da puraklami aduga Meghalaya gi nongriyat hariba gaw shida thiba humba chatharaba matungda body gi parts khara phanglami hariba body gi parts singa se police na sankari de gi waranguni haina khalami masidagi police na nirmalya de amadi ma ki loina bibu hariba body ase identify tonabagi damakta haibadi sankari gi body ra natabra haibase identify tonabagi damakta kaurami adu hariba body singa se tha taruki mamang da hat laga langthokiba oibana yamna fazana decompose tawdagi makoina identify tawda body ase khangdokpada awaba ama oirami adubu body gi parts kharada white machugi 90 gi fi maset khara pakpado ubada police na hairiba fi machu siga chapma ba 90 ma sankari matam chupada ayambada magni yumda la yomatamda set laga lei haina police ta hairami masidagi police na ngasai mokoina fangiba body gi parts singa da postmortem tawnabagi damakta Guwahati Medical College ta tharami masigi matungda amuk makoi ahum si police na Meghalaya gi Doki Forest ta purga laklami hairiba mafam sida Amarjyoti de gi asiba haksang sa makoina langthokhibani police na thiba humba tawro matungda hairiba mafam sidagi Amarjyoti de gi asiba body gi parts singa se fanglami aduga ngasai gi aduga police na Amarjyoti de hatlaba matungda magi body parts sing ado kakpada sina khiba thang ase mafam sidagi fanglami aduga makhoi hatlaba matungda asiba hakchang ase manghanabagi puthok pusin tawbada sinariba danti deka ge car sisu police na seize tawrami aduga makhoi ahumgi phone su police na fazilami madugi matungda police na sankari danadagi sankari degi ATM card chu lausulami aduga hairiba murder asida sinariba thang ase yolakiba nupa mamingna Imran Ali Elias Sotubusu police na fagatlami source amagi matung inna anup deka haiba nupa ase crime sida bandana na lupa lakh ani piraga yahon khibani hairiba paisa ase anup deka na bandana da mating pangbiraknaba magi lohongbada mating pangbiraknabagi hairubada hairiba crime asida yauraga paisa do pige haibagi damakta anup deka crime sida yaukhibani ka sumaina tawdana bandana anup deka amadi danti deka na telaba matamgi manungda sankari de amadi Amarjyoti de yamna tamthina hatlami adum oinamak hojiksu police bu koigi question kaya ama nampuda wakhan khalalami madudi 22 July dagina 17 August hairiba numit kunithoi sida kanamatana sankarni gi flat ta chatlaga mabu unanaba amadi contact tawnanaba hotna khidabra haibasini aduga maki machanupa Amarjyoti de nasu numit kunithoi sida mamabu contact tawnaba hotna khidabra haibasini aduga amaronda amu bandana na Amarjyoti se hatlaba matung numit kayani gi matungda mamang kre habase kanamatana chingnaba phawkhidabra habasini ka yumlo nabasingda police na hangba matamda sankara bandana na mogi flat sigi terrace ta mattress amadi firol khara mai thaba urami haina pau pirami masigi matungda bandana na mogi thangnaba yumlo nabasingdagi Amarjyoti de gi matangda question hangtra haina kibana ma hatlaba matung yamna thuna magi mayumgi magi parents haibadi mama pa asami kheti kaudale be yumsida satkirame sumaina chapmanana police ta sankarni degi yumlon na basingnasu sankarni siraba numit ki hek thangnaba numita magi flat sida bandana laklami aduga makhoida sankarni se
narengi da lainana ba makhoi ge punna leminana ba satkhre hairami ka sumaina tawdana kana matana chingna ba forum de police ta haiba case gi matang da details loinamak lairami adubu hojik makoina thijingada ba wat libasi kari gi damakta bandana na maki manembok sankarni de amadi mapuroiba amarjoti de sa hat khibano haibasi gi matang sinika masi amuk kaminar simaya bandana na yamatam thina hatpi khraba maki mapuroiba amarjoti de sa bandana na BS second year karikan tanjada punna chenminar khibani aduga sahi tarani thogi mamangda mahaki mama mapa imung manungi mayokta amarjoti ga lohong khibani hairiba lohongba sa bandana gi mama mapa khak yadabata natana amarjoti gi mama nasu hairiba lohongba se yaramde maramasina amarjoti gi mama nasu makoi aniga pau phangnaramde lohongla matungda makoi anigi punsida yamna ahongba kaya ama laklame matamsida amarjoti de thabuk phanglamde paisa thoklamde maram asina amarjoti amadi bandana anigi marakta yamna toina khatna chainaba tawrame masidagi bandana na mahak masa amadi amarjoti bu financially support tonabagi damakta call center amada chahi ani thabuk tawrame matam sum haukhirame matam na haukhibana sankari gi machanupa da sawba se faraklami masidagi makhoyo pau phaunarami aduga macha amadi mamauda financially paisa gi mating kaya ma pangba horaklami masidagi bandana call center gi thabu ase thaloklami aduga fitness instructor oinabagi damakta mahak sem saba horame matam khara haiba training ase lawruba matungda bonda gi pam muscle gym da instructor amoina thabu phanglami adubu haiba magi thabu ase magi manembok sankarni denadi yamna pamlamde aduga masigi thabu ase tawbi haibagi damakta yamna saurame gym trainer amoina mayam ga tot natinaba amadi makhoigi physical chakcha lifestyle mayam se ubasida sankarni yamna saurami masidagi mahakna magi macha amadi mamauda paisagi mateng piramba sa amuk pidre amuk lepkhre police ta bandana na piki statement gi matungina magi nupa amarjoti de sa nisada laichubu nupa mani aduga nupi kaya amagasu mari lainai hairami aduga amarjoti amadi maki mamagasu ka hena londinna ba haibado oiramde sumaina sigumba wa macha sidagi makoi maselgi marakta toina khana chainaba mayam se tholakpadagi lasta amarjoti amadi maki nupi bandana se toana fet amada laikhibani hairami bandana gi wari mayam sidagi habidi maki nupana otpinai biba maki manembok na mangonde yangshinba masina maram oiraga sauning badagi manembok amadi magi nupa se hat kibani haina mayam na khalambasu yaiba adubu hairiba wari mayam se bandana na police ta kogi hajin bangakta nebaka police ki investigation report ki matungina bandana gi yumlo na basingdagi bandana gi yumsida nupa ma yamna toina lakthok lakchin chathok chachin towi habase khangbangam lamme bandana gi mama gi yumgi renta laiba mamingna danti deka haiba nupa siga makhoi anigi marakta yamna close oirami amade mabani gi marakta mari manairami hairiba mari se bandana gi nupa amarjoti de na khanglakpadagi bandana amadi amarjoti makhoi anigi marakta yamna kanba argument taunarami hairiba argument singa se chumnagi normally ona taunarappadagi divorce ki wafum hawayorklame sankarni di mamangdagi hauna bandana gi magi behavior character mayam se pamdabadagi financially support to lepkhrabani ka aduga bandana na khanglami madudi sankarni amadi amarjoti degi property kaya ama guwahati da lairami hairiba property mayam sidagi tha khudingi koi rent ki bhara ki paisa mayam laklami hairiba bhara ki paisa mayam se amarjoti ga divorce tawraga magi makhutagi manghan ki base mana pamlam deba aduga sankarni amadi masanupa anisigi marakta relation kaya fattaba taraga su
sanki maki kanam tu laite ko aroi bada lai basi maki chanupa Amarjyoti ni hai balan tu mayam se Amarjyoti gi oihukuni ha se bandana na khangle masi bandana na masidagi Amarjyoti amadi maki mama Sankarni Devi se masi hat na plan se sin kibani hai ba plan sida maki boyfriend Danti Dekha aduga maki boyfriend gi marup Anup Dekha se yahon kibani Danti Dekha Assam gi Jorhat tagini ma tourist ki cab driver oina thabuk toroga leibani aduga Anup Dekha Assam gi Khanpara dagini mahakti mapaga punna koigi sabji yolaga hingjaw nupa amakhakne baka makhoi ani gi mapa gi statement gi matungina makhoi ani lande makhoi ani innocent ni aduga makhoi na mi kanam to hat khiba leite makhoi ani di bandana na hairiba crime sida nampuda yahon khibani haina police statement pirami adubu asengbadi matau karamna Danti Dekha na hairiba crime sida yaw khibana haba taragade makoina Amarjyoti de amadi Sankarni de se halaba matungda laihoriba property mayam se mahaka magi koina nupi bandana ga makoina waheroni nuwaina leroni khanbadai ni aduga Anup Dekha haiba nupa sina kamani yawgi habata hayo matamda Anup Dekha haiba nupa sigi lohong se February gi tang ani 2023 da neba ko aduga maki lohong namagi paisa yam darkar lairami ko paisa darkar laibadagi haiba crime sida yawba taragadi lupa lakh ani pige haibadagi mahaksu haiba crime sida yawkhibani ko Anup Dekha gi lohong badi pangthokre adubu 22 February 2023 da pangthokadaba reception party sigi nimit humni gi mamang sida police na Anup Dekha se haiba crime sida involved to with amakta pharami Anup Dekha gi mapa Kailas ki statement gi matungina bandana amadi Danti Dekha haiba nu makhoi ani se yamna toina makhugi yumda laklame aduga makhoi ani se yamna thuna lohong lagani haina su mangonda hai haina tamika aduga mahak Kailas na bandana se hana already lohong laga leibnu pini habsu khangmangam lamde aduga mangonda maki maming se bandana gi mahuta namika kawi han harame mamang da su aina haijakiba bandana yamna kaning leibnu pi amakhangni ka mahakna maki mapuroiba Amarjyoti de amadi manembok Sankarni de anigi marakta pau ka hodok hojin tawnajaga su hariba lan thum properties mayam se aroibada machanupa gi oihogani khangba aduga mama amadi macha anigi marakta yamna toina pau phawdabasigi khudong sabase lawga mahakna hairiba murder se yamna laina makhoi ani se hatkimani moi ani hatlaba matungda bandana ge thamoida kaimata nungai taba akiba fawramde adu ma ke normal life ta henglaga lairami makhoi se hatlaba tha anigi matung October tha sida Amarjyoti hatkeba flat simaktada bandana na Satyanarayan puja tawrami haiba puja sida magi mama pa su invite tawrami aduga yum sida construction khara amasu tawrami masigi mathakta bandana social media da yamna active nupi amani ko haiba murder se tawro matungda ma religious site kaya ama visit tawrami mafam sida visit tawgi photo kaya ama mahakna social media thakatlami aduga social media da inspirational quote kaya amasu mahakna share tawrami hariba thodok mayam se thokraba matung 12 May 2023 sida police na charge sheet file tawrami hariba charge sheet ase makoina complete investigation mapung phana loidri kangi mamang sida court ta submit tawrami masida basis oiraga dosi by default ta hariba mara lerba myoising ase court to bail gi apply to wi haiba hariba case simaktadasu makoi ahumna haibadi bandana aduga Anup Dekha amri Danti Dekha na bail pibina ba hairami adubu 17 June sida court na makhogi bail gi application ado reject tawrami court na pikhiba deadline gi manungda police na khogi forensic report ase court ta submit tawba ngamdabadagi mamai thangda 11 October 2023 sida Anup Dekha lupa lising yankai fine thialaga condition khara thamaga makse bail da thalor lamika chap mana na masigi basis sida akhogi bandana amadi Danti Dekha
10th November 2023 da ka makhoi ani busu lupa lising yang khai gi fine thialle aduga condition kharaga loinana bail da thadorak lami ka condition sing adudi hapta khudingi makhoi gi police station da signature towa aduga investigation tawrikan gi manung sida district ki wangmalana chataba district ki wangmalana chat ki haba taragadi police ta hana inform tawudabani haiba condition sing asiga loinana makhoi ahmak hujik mi ani hat aba matungda yamna freely oina leiri ka hojik phawada latest oiba pauda more than 40 hearing chatakre hai ka adubo hojik phawada Amar Jyoti Day amadi Sankari Day gi makoi gi justice fangdri makoi ani asibu tamthina hat laba matungda hat pada chenari ba culprit sing ase yamna freely adum yamna nungaina mapanda bail da lady masi tabada yamna nungai taba pau amakhakni ko hojik masigi case asigi matang da court hearing sathari ko masigi final judgment laktri yamna thuna final judgment lakpo isinu masini ngasi nongmagi aigi crime gi wari si mayam aisu haiba crime gi wari liyo matamda yamna develop ade improve oinaba yamna kanna honajari mayamna su aigi channel asibu support to view ko like subscribe comment feedback to biro mayam gi comment ayadum matam sana hanjayena khali ko mayam na habirap ko do ayadum sendok na bo khone jage gasi gi di matang asidro shinjarage thank you everyone.